ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯀꯥꯏꯗ ꯐꯝꯒꯦ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯖꯒꯦꯅ ꯍꯦꯛ ꯍꯥꯏꯕ ꯏꯃꯥꯗꯨꯗ ꯁꯤꯗ ꯁꯥꯇꯤꯟ ꯇꯨꯞꯄꯒ ꯐꯝꯃꯤꯁꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯣꯏ ꯐꯦꯃꯤꯂꯤꯁꯤ ꯈꯤꯇꯪ ꯐꯤꯕꯝ ꯁꯣꯛꯄ ꯃꯥꯜꯂꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯕꯖꯥꯔꯗ ꯂꯥꯛꯄꯗꯀꯣ ꯑꯗꯨꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯕ꯭ꯔꯤꯖꯀꯤ ꯁꯤꯒꯤ ꯑꯋꯥꯡ ꯗꯨꯀꯥꯟ ꯆꯪꯐꯝ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯝꯕꯅꯤ ꯅꯨꯡꯇꯤꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯕꯖꯥꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯤ ꯂꯥꯛꯄꯗ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏ ꯊꯦꯡꯅꯒꯅꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯂꯥꯛꯄꯗ ꯑꯉꯝꯕ ꯄꯣꯠ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯤꯔꯝꯕ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯌꯥꯏ ꯁꯤꯗ ꯐꯝꯃꯤꯕ ꯇꯤꯟꯊꯣꯛꯏꯕ ꯏꯃꯥꯁꯤꯅꯤꯀꯣ ꯉꯁꯤꯗꯤ ꯅꯣꯡꯁꯦ ꯑꯗꯨꯝ ꯊꯣꯂꯤ ꯊꯣꯂꯤ ꯆꯨꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯃꯪꯉꯦ ꯅꯨꯡꯁꯥ ꯊꯣꯛꯇ꯭ꯔꯦꯀꯣ ꯑꯗꯣ ꯃꯤꯁꯨ ꯂꯩꯅꯔꯤ ꯑꯗꯣ ꯑꯩꯁꯨ ꯆꯪꯉꯀꯥꯟꯗꯀꯣ ꯄꯣꯠ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯏꯃꯥ ꯄꯤꯔꯝꯒꯦ ꯃꯥꯒꯤ ꯂꯂꯣꯟꯕꯗꯕꯨ ꯁꯤꯖꯤꯟꯅꯔꯁꯨꯀꯣ ꯃꯇꯦꯡ ꯑꯣꯏꯅꯕ ꯅꯨꯡꯁꯤꯌꯦ ꯃꯥꯁꯦ ꯅꯣꯡ ꯆꯨꯏ ꯅꯣꯡ ꯃꯪꯉꯦ ꯍꯥꯏꯕꯗꯅꯤ ꯆꯨꯏ ꯍꯥꯏꯕꯗꯅꯤ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏ ꯏꯃꯥ ꯃꯥꯔꯀꯦꯠꯇ ꯈꯤꯇꯪ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯗꯤ ꯑꯝꯇ ꯂꯦꯞꯄꯣꯠꯇꯦꯀꯣ ꯃꯤ ꯀꯥꯡꯒꯤ ꯆꯠꯂꯤꯕꯅꯤ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯆꯥ ꯊꯛꯄ ꯌꯥꯗꯕꯅꯤꯅꯀꯣ ꯃꯣꯏ ꯄꯣꯠ ꯂꯩꯀꯥꯟꯗ ꯑꯩ ꯆꯪꯒꯦ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤꯁꯦꯀꯣ ꯃꯤꯒꯤ ꯑꯊꯤꯕ ꯐꯖꯗꯕ ꯂꯨꯗꯕ ꯅꯝꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯁꯦ ꯁꯤ ꯈꯪꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯣꯏꯕꯨ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯅ ꯊꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯎꯠꯂꯤꯕꯅꯤꯀꯣ ꯑꯗꯨꯑꯣꯏꯗꯤ ꯃꯁꯤ ꯑꯩ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯃꯤ ꯆꯥꯝꯃ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯆꯥꯝꯃꯗꯨꯅ ꯌꯥꯝꯅ ꯆꯅꯤꯗ ꯃꯇꯦꯡ ꯄꯥꯡꯉꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯣꯏ ꯈꯤꯇꯪ ꯍꯦꯜꯞ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤꯌꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯑꯗꯨ ꯏꯃꯥꯁꯤꯒ ꯑꯩ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯋꯥꯔꯤ ꯁꯥꯒꯦ ꯑꯗꯨꯒ ꯄꯣꯠ ꯂꯩꯒꯦ ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥꯒꯤ ꯅꯨꯡꯁꯤꯗꯥꯛꯇꯨ ꯀꯌꯥꯅꯣ 10 ꯑꯣ ꯁꯤꯒꯗꯤ ꯀꯌꯥ ꯄꯨꯟꯗꯣꯏꯕ ꯅꯨꯡꯁꯤꯗꯥꯛꯇꯨꯒ ꯂꯩꯒꯦ 이마기지 시는 로에라보 시지네 로에라보 시가 시기 삐룩시네 시닥두가 로이 로에라보라바 어디디 나자도 로이 삐로도 좀더 보타오라고 사진 찍고 마시니까 kanan Sabun biro ba ko? Ada imagi di silo ada di yum potai ya rabo yum do potau roko se payu se acha na loi purage ko si ne imagi ne photo lei ga hamchan laga yam yolo ba ko che acha na si bi ni ko yum do potau roko tu ga ho yum do potau ro ngai na Okay.